ꯈꯨꯜ ꯑꯃꯗ ꯏꯕꯣꯍꯜ ꯀꯧꯕ ꯅꯨꯄꯤ ꯌꯥꯝꯅ ꯀꯣꯏꯕ ꯑꯍꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥ ꯅꯤꯡꯉꯣꯜ ꯉꯥꯛꯇ 2 ꯁꯨꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯗꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯆꯥꯎꯕꯤꯒ ꯃꯈꯣꯏ 3 ꯂꯩꯕꯅꯤ꯫ ꯏꯕꯣꯍꯜ ꯍꯅꯨꯖꯔꯕꯁꯨ ꯅꯨꯄꯤ ꯀꯣꯏꯕ, ꯅꯨꯄꯤ ꯑꯉꯥꯡꯗ ꯃꯇꯝ ꯂꯦꯟꯗꯨꯅ ꯂꯩꯖꯔꯒ ꯅꯨꯡꯉꯥꯏꯕ ꯑꯍꯜ ꯑꯃ ꯑꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯊꯥꯖꯅ, "ꯏꯃꯥ, ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯄꯥꯕ ꯑꯃꯨꯛ ꯍꯜꯂꯛꯑꯒ ꯆꯥꯛ ꯂꯥꯝꯃꯦꯅ ꯇꯧꯔꯛꯑꯅꯤ꯫ ꯆꯥꯛꯀꯗꯣ ꯊꯣꯡꯗꯣꯛꯎꯔꯣ, ꯁꯨꯝ ꯐꯝꯃꯒ ꯂꯩ"꯫ ꯆꯥꯎꯕꯤꯅ, "ꯑꯦ, ꯂꯪ ꯆꯤꯡꯂꯤꯕ ꯑꯩꯕꯨ ꯁꯨꯝ ꯐꯝꯗꯨꯅ ꯂꯩ ꯀꯥꯏꯅꯒ ꯍꯦꯛꯇ ꯍꯥꯏꯅꯦ꯫ ꯍꯩ, ꯅꯪꯗꯤ ꯊꯣꯡꯂꯨꯕ ꯀꯔꯤ ꯀꯥꯏꯒꯦ? ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯥꯏꯗ꯭ꯔꯕꯁꯨ? ꯑꯩꯁꯨ ꯐꯤ ꯁꯥꯔꯤꯁꯤꯗꯤ, ꯅꯠꯇ꯭ꯔꯗꯤ ꯉꯁꯥꯏꯅ ꯊꯣꯡꯉꯨꯔꯅꯤ꯫ ꯍꯣ, ꯑꯗꯨꯗꯤꯅꯦ ꯑꯁꯪꯕ ꯃꯥ ꯍꯜꯂꯛꯑꯒ ꯑꯗꯨꯝ ꯊꯣꯡꯖꯔꯅꯤ꯫ ꯑꯩꯈꯣꯏ ꯊꯕꯛꯀ ꯑꯃꯠꯇ ꯁꯪꯗꯦ꯫ ꯅꯨꯄꯥꯅꯦꯅ ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛꯇ ꯂꯩꯅꯤ ꯈꯪꯗꯕꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯥꯅꯣ ꯈꯪꯗꯦꯕ"꯫ ꯑꯁꯦꯡꯕ, ꯑꯍꯜꯁꯨ ꯐꯅ ꯑꯣꯏꯔꯕꯅꯤ꯫ ꯌꯨꯝꯒꯤ ꯊꯕꯛꯁꯤꯡꯁꯦ ꯀꯩꯅꯣ ꯈꯔ ꯌꯦꯡꯂꯒ ꯂꯣꯏꯁꯤꯟꯒꯦꯁꯨ ꯍꯥꯏꯔꯣꯏ꯫ ꯑꯗꯨꯝ ꯍꯦꯛ ꯆꯠꯇꯅꯗ ꯂꯩꯔꯗꯅ꯫ ꯍꯣ, ꯑꯃꯔꯣꯝꯗꯗꯤ ꯆꯠꯈꯤꯕ ꯑꯁꯤꯅꯕꯨ ꯍꯦꯟꯅ ꯐꯔꯕꯅꯤ꯫ ꯃꯁꯛ ꯑꯁꯦ ꯎꯅꯤꯡꯗꯦꯕ꯫ ꯑꯩ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ, ꯃꯥꯒꯤ ꯃꯁꯛ ꯑꯁꯦ ꯍꯦꯛ ꯎꯔꯕ ꯈꯣꯏꯗꯧꯁꯦ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯏ꯫ ꯑꯁꯦꯡꯕ, ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯅꯨꯄꯤ ꯁꯨꯝ ꯀꯣꯏꯕꯩ ꯃꯍꯨꯠꯇ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯊꯤꯔꯒ ꯅꯨꯄꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯂꯩꯖꯈꯤꯕꯅ ꯋꯥꯏꯕꯨ ꯁꯪꯉꯕꯅꯤ꯫ ꯍꯣ, ꯅꯄꯥ ꯁꯛꯇꯥ ꯑꯁꯤꯗꯕꯨ ꯀꯅꯥꯒꯤ ꯅꯨꯄꯤꯅ ꯂꯩꯕꯤꯗꯣꯏꯅꯣ? ꯍꯧꯖꯤꯛꯄꯨꯅꯦ ꯁꯦꯜ ꯃꯥꯡꯍꯜꯂꯤꯕꯅꯤ꯫ ꯃꯇꯨ ꯃꯆꯥ ꯆꯣꯞꯅꯅꯕ ꯁꯤꯜꯂꯤꯕꯅꯤ꯫ ꯁꯦꯜ ꯃꯥꯡꯍꯜꯂꯤꯕ? ꯃꯇꯨ ꯃꯆꯥꯒꯤ ꯃꯥꯏꯒ ꯈꯖꯤꯛꯇ ꯐꯥꯎꯕ ꯌꯦꯡꯕ ꯅꯠꯇꯦꯗ꯫ ꯃꯁꯥꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨ ꯈꯛꯇꯅꯤ ꯇꯧꯔꯒ ꯂꯩꯔꯤꯁꯦ꯫ ꯑꯣ, ꯇꯧꯅꯤꯡ ꯇꯧꯖꯔꯁꯅꯨ꯫ ꯉꯥꯡꯕ ꯍꯥꯏꯕꯗ ꯂꯧꯒꯗꯕ ꯂꯩꯇꯕ ꯑꯁꯤꯕꯨ ꯁꯨꯝ ꯉꯥꯡꯂꯒ ꯑꯩꯈꯣꯏ ꯋꯥꯔꯒ ꯇꯣꯛꯅꯅꯕꯅꯤ꯫ ꯏꯕꯣꯍꯜꯁꯨ ꯀꯩꯊꯦꯜ ꯊꯣꯛꯂꯛꯇꯨꯅ ꯇꯟ ꯆꯥ ꯌꯣꯟꯕꯤ ꯃꯌꯨꯝ ꯃꯁꯤꯡ ꯈꯪꯗꯕ ꯃꯈꯩ ꯄꯥꯜꯂꯨꯔꯕꯤ ꯑꯃꯒ ꯏꯔꯥꯡ ꯀꯟꯅ ꯇꯧꯅꯔꯤ꯫ ꯁꯈꯤꯅ, "ꯍꯣ ꯗꯥꯗꯥ, ꯉꯁꯥꯏ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕꯗꯒꯤ ꯊꯣꯛꯇꯨꯅ ꯐꯝꯂꯤꯕꯁꯦ ꯇꯟ ꯑꯃꯗꯒꯤ ꯍꯦꯟꯅ ꯆꯥꯗꯦ꯫ ꯈꯔꯗꯒ ꯍꯥꯞꯆꯔꯛꯈꯤꯒꯦ ꯀꯩꯗꯧꯔꯒꯦ? ꯆꯥꯅꯤꯡꯂꯤꯕꯅꯤꯅꯦ ꯑꯩꯁꯨ꯫ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯕꯗꯒꯤꯗꯤ ꯅꯪꯅ ꯅꯁꯥꯅ ꯈꯪꯅ ꯍꯥꯄꯛꯄꯗꯨꯅ ꯍꯦꯟꯅ ꯄꯥꯝꯕ, ꯑꯗꯨꯅ ꯍꯥꯏꯗꯕꯅꯤꯗ"꯫ ꯏꯁ, ꯇꯥꯗꯁꯤꯃ ꯉꯥꯡꯕꯗꯤ ꯍꯩꯈ꯭ꯔꯄꯣꯠꯅꯤ꯫ ꯑꯗꯣ ꯇꯥꯗ, ꯌꯥꯝꯅꯗꯤ ꯆꯥꯁꯤꯟꯕꯤꯔꯨꯅꯨꯀꯣ꯫ ꯍꯣꯔꯦꯟ ꯑꯃꯨꯛ ꯌꯨꯝꯗ ꯏꯆꯦꯅ ꯆꯥꯛ ꯆꯥꯗꯦ ꯍꯥꯏꯗꯨꯅ ꯏꯁꯧ ꯂꯥꯡꯕꯤꯅꯤ꯫ ꯑꯁ ꯁꯈꯤ, ꯌꯨꯝꯗꯒꯤꯗꯤ ꯆꯥꯛꯀꯁꯦ ꯆꯥꯔꯝ ꯊꯔꯝ ꯁꯨꯈꯪ ꯈꯪꯕꯖꯥꯠ ꯅꯠꯇꯦꯗ꯫ ꯅꯈꯣꯏ ꯅꯆꯦ ꯊꯣꯏꯗ꯭ꯔꯤꯡ ꯃꯔꯨ ꯃꯥꯟꯕꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯅ ꯍꯦꯛ ꯏꯁꯧ ꯂꯥꯡꯕꯗ꯫ ꯇꯥꯗ, ꯅꯆꯜ ꯑꯩꯈꯣꯏꯗꯤ ꯏꯁꯧ ꯂꯥꯡꯕ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯖꯕ ꯅꯠꯇꯦꯗ꯫ ꯄꯨꯟꯁꯤ ꯑꯁꯤꯗ ꯏꯁꯧꯒꯁꯦ ꯅꯣꯡꯃꯇ ꯂꯥꯡꯖꯗꯦꯗ꯫ ꯑꯗꯨꯅꯕꯨ ꯑꯩꯅ ꯅꯅꯥꯛꯇ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯇꯨꯅ ꯋꯥꯈꯜ ꯑꯁꯤ ꯏꯪꯅ ꯆꯤꯛꯅ ꯄꯣꯊꯥꯔꯤꯕꯅꯤꯗꯅ꯫ ꯑꯗꯣ ꯁꯈꯤ, ꯅꯪꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯦꯍꯦ꯫ ꯅꯨꯃꯤꯠ ꯆꯨꯞꯄ ꯅꯣꯛꯐꯦꯠ ꯅꯨꯐꯦꯠꯇ ꯍꯦꯛ ꯇꯧꯔꯗꯅ꯫ ꯍꯩꯃ, ꯇꯥꯗꯁꯤꯃ꯫ ꯑꯗꯣ ꯇꯥꯗ, ꯅꯣꯛꯐꯦꯠ ꯅꯨꯐꯦꯠ ꯇꯧꯖꯔꯕꯁꯨ ꯑꯩꯁꯦ ꯏꯔꯥꯏꯕꯛꯇꯤ ꯊꯤꯈ꯭ꯔꯕ ꯄꯣꯠꯅꯤꯗ꯫ ꯃꯊꯣꯡ ꯆꯥꯕ ꯌꯨꯝꯕꯥꯜ ꯑꯃ ꯍꯦꯛ ꯊꯦꯡꯅꯗꯦꯕ꯫ ꯑꯗꯨꯅꯤꯅꯦ ꯑꯩꯅ ꯈꯜꯂꯤꯕꯁꯦ꯫ ꯅꯪꯒꯤ ꯅꯨꯄꯥ ꯃꯌꯥꯝꯗꯨꯁꯨ ꯐꯠꯃꯟꯗꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁꯨꯛꯐꯖꯕ ꯅꯨꯄꯤ ꯑꯃ, ꯑꯁꯨꯛ ꯐꯕ ꯑꯃ ꯐꯪꯕꯕꯨ ꯂꯨꯅ ꯑꯃꯠꯇ ꯇꯧꯅꯤꯡꯗ ꯃꯥꯜꯂꯤꯅꯦ꯫ ꯑꯁ, ꯀꯗꯥꯏꯗꯒꯤ ꯂꯨꯅ ꯇꯧꯕꯅꯣꯗ꯫ ꯈꯧꯔꯤ ꯈꯔ ꯃꯦꯠꯀꯅꯤ, ꯈꯨꯠ ꯈꯔ ꯊꯨꯗꯦꯛꯀꯅꯤ, ꯆꯤꯟ ꯈꯔ ꯊꯨꯒꯥꯏꯒꯅꯤ꯫ ꯃꯍꯥꯛꯄꯥꯞꯀꯤ ꯃꯁꯛꯅꯤꯗ꯫ ꯑꯗꯣ ꯑꯩꯒꯨꯝꯕ ꯅꯨꯄꯥ ꯑꯃꯗ ꯂꯩꯖꯔꯝꯂꯕꯗꯤ ꯅꯪ ꯄꯨꯟꯁꯤꯗꯣ ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯅ ꯍꯤꯡꯖꯒꯗꯕꯅꯦꯕ꯫ ꯑꯁꯦꯡꯕꯔꯣ ꯇꯥꯗ? ꯅꯆꯜ ꯑꯩꯒꯤꯗꯤ ꯍꯧꯖꯤꯛꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯂꯦꯞꯄꯤꯒꯦ ꯍꯥꯏꯕ ꯑꯃꯕꯨ ꯂꯩꯔꯕꯗꯤꯅꯦ ꯑꯗꯨꯝ ꯏꯌꯥꯗ ꯌꯥꯏꯀꯣ꯫ ꯁꯈꯤꯌꯥ, ꯅꯪꯒꯤ ꯋꯥꯇꯥꯁꯤꯗꯤ ꯅꯪ ꯇꯥꯗꯁꯤ ꯋꯥꯈꯜ ꯑꯃ ꯈꯜꯍꯜꯂꯤꯀꯣ꯫ ꯍꯩꯃ, ꯇꯥꯗꯁꯤꯃ꯫ ꯑꯗꯣ ꯅꯪꯕꯨ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯁꯤꯗꯅ꯫ ꯇꯥꯗꯕꯨ ꯑꯩ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯉꯝꯖꯒꯗꯧꯔꯤꯕꯒꯦ? ꯍꯩꯁ, ꯅꯪ ꯑꯃ ꯅꯨꯡꯉꯥꯏꯅ ꯊꯝꯕꯕꯨ ꯃꯌꯦꯛ ꯆꯪꯕꯁꯨ ꯅꯠꯇꯕꯗꯨꯕꯣ ꯋꯥ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯤ꯫ ꯇꯥꯗ, ꯍꯧꯖꯤꯛꯃꯛ ꯍꯦꯛꯇ ꯏꯜꯂꯛꯑꯁꯤꯔꯅꯦ ꯑꯩꯕꯣ? ꯑꯩꯒꯤꯗꯤ ꯑꯗꯨꯝ ꯌꯥꯔꯤ꯫ ꯑꯗꯣ ꯁꯈꯤꯌꯥ, ꯅꯪꯒꯤ ꯆꯥꯒꯤ ꯃꯍꯥꯎꯁꯤꯃꯗꯤ ꯄꯨꯟꯁꯤꯁꯤꯗ ꯑꯁꯨꯛ ꯍꯥꯎꯕ ꯆꯥ ꯑꯃꯨꯛꯇ ꯊꯛꯆꯔꯛꯇ꯭ꯔꯤꯀꯣ꯫ ꯇꯥꯗꯅ ꯅꯨꯡꯁꯤꯕꯤꯕꯒꯤ ꯄꯪꯊꯥ ꯊꯥꯒꯠꯄꯤꯕ ꯍꯥꯏꯕꯗꯨꯅꯤꯗ꯫ ꯁꯤꯃꯗꯤ ꯃꯤ ꯈꯨꯗꯤꯡꯅ ꯂꯣꯏꯅ ꯍꯥꯏꯅꯔꯕꯅꯤꯗ꯫ ꯑꯩꯅ ꯄꯪꯍꯥꯏ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯁꯈꯤ ꯅꯪꯕꯣ꯫ ꯃꯗꯨꯗꯅꯦ ꯑꯩꯅ ꯄꯥꯈꯠꯇꯨꯅ ꯑꯌꯨꯛ ꯆꯨꯞꯄ ꯑꯃ ꯍꯦꯛ ꯅꯪꯕꯨ ꯁꯪꯂꯤꯕꯁꯦ꯫ ꯁꯣꯝꯗ ꯏꯕꯣꯍꯜꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯐꯖꯕꯤꯒꯤ ꯌꯨꯝꯗꯅꯤ꯫ ꯐꯖꯕꯤꯒꯤ ꯃꯄꯨꯔꯣꯏꯕ ꯇꯦꯝꯕꯁꯨ ꯐꯖꯕꯤꯒꯤ ꯃꯄꯥ ꯏꯕꯣꯍꯜꯒꯨꯝꯅ ꯅꯨꯄꯤ ꯑꯃꯠꯇ ꯎꯕ ꯌꯥꯔꯝꯗꯦ꯫ ꯐꯖꯕꯤꯅ, ꯅꯨꯄꯤꯗ ꯌꯦꯡꯕ ꯄꯥꯝꯂꯤꯕ ꯅꯨꯃꯤꯠ ꯑꯗꯣ ꯑꯩꯅ ꯈꯨꯗꯣꯝꯕꯤ ꯑꯅꯤꯁꯤ ꯊꯤꯡꯖꯤꯜꯂꯒ ꯀꯣꯊꯣꯛꯄꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯅꯪ꯫ ꯀꯩꯅꯣ ꯅꯨꯄꯤ, ꯑꯁꯨꯛ ꯌꯥꯝꯅ ꯏꯁꯧ ꯂꯥꯡꯂꯤꯁꯤꯕꯣ? ꯑꯩ ꯂꯩꯐꯝ ꯆꯥꯐꯝꯒ ꯑꯝꯇ ꯈꯪꯗꯦꯀꯣ꯫ ꯂꯥꯡꯅꯕ ꯊꯕꯛ ꯇꯧꯔꯕꯅꯤꯅ ꯂꯥꯡꯕ ꯇꯥꯕ꯫ ꯀꯔꯤ ꯊꯣꯛꯑꯦꯅꯕꯨ ꯇꯧꯔꯤꯕꯅꯣ?
ꯂꯝꯕꯤꯗ ꯆꯨꯝꯅ ꯆꯠꯆꯔꯤꯕ ꯃꯧ ꯑꯗꯨꯗ ꯌꯦꯡꯂꯤꯕꯗꯣ ꯀꯔꯤꯒꯤꯅꯣꯕ? ꯍꯩꯃꯥ, ꯑꯩꯕꯨ ꯂꯝꯕꯤ ꯆꯠꯄꯗ ꯃꯤꯠꯀꯥꯁꯦ ꯁꯨꯃꯥꯏꯅ ꯎꯏꯁꯤꯜꯂꯒ ꯆꯠꯂꯣ ꯍꯥꯏꯔꯣ? ꯀꯅꯥꯝꯇ ꯎꯗꯅꯕ? ꯀꯔꯤꯅꯣꯅꯦ, ꯑꯩꯅ ꯌꯦꯡꯂꯨꯕꯁꯨ ꯅꯠꯇꯦ, ꯃꯤꯠꯁꯤꯅ ꯎꯖꯔꯛꯄꯁꯤꯕꯣ? ꯍꯣ ꯑꯗꯨꯅꯅꯦ ꯅꯨꯄꯤꯗ ꯎꯕ ꯅꯪꯒꯤ ꯅꯃꯤꯠꯇꯣ ꯑꯩꯅ ꯀꯣꯠꯊꯣꯛꯀꯦꯅ ꯍꯦꯛ ꯍꯦꯛ ꯍꯥꯏꯔꯤꯁꯦ꯫ ꯑꯩꯒ ꯆꯠꯃꯤꯟꯅꯔꯕꯁꯨ ꯅꯨꯄꯤꯗ ꯍꯦꯛ ꯌꯦꯡꯕ, ꯑꯩ ꯌꯥꯎꯔꯦ ꯍꯥꯏꯕꯒꯤ ꯑꯩ ꯅꯨꯡꯉꯥꯏꯅꯤ ꯅꯨꯡꯉꯥꯏꯔꯣꯏ ꯀꯔꯤꯃꯠꯇꯁꯨ ꯈꯪꯗꯕ꯫ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯅꯨꯄꯤ? ꯇꯥꯅꯤꯡꯗꯕꯅꯕ ꯑꯩ꯫ ꯑꯣ ꯇꯥꯅꯤꯡꯉꯣꯏꯌꯦ, ꯅꯪꯗꯤ ꯇꯥꯅꯤꯡꯉꯣꯏꯌꯦ, ꯁꯨꯛꯇꯥ ꯇꯥꯅꯤꯡꯉꯣꯏꯕ꯫ ꯅꯍꯥꯟꯗꯁꯨ ꯅꯠꯇ꯭ꯔꯣ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯃꯧ ꯑꯃꯒ ꯏꯔꯥꯡ ꯇꯧꯅꯔꯝꯕꯒꯤ ꯃꯤꯒꯤ ꯃꯋꯥ ꯑꯗꯨꯅ ꯅꯃꯤꯠ ꯑꯗꯨ ꯊꯨꯒꯥꯏꯕꯤꯔꯛꯄꯗꯣ? ꯑꯁ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯍꯦ꯫ ꯃꯤ ꯑꯗꯨꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯄꯥꯝꯁꯤꯜꯂꯛꯄ, ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯇꯥꯏꯅꯐꯝ ꯈꯪꯗꯕꯗꯒꯤ ꯑꯩꯉꯣꯟꯗ ꯇꯥꯏꯅꯖꯔꯛꯄꯅꯤ꯫ ꯑꯗꯨꯗ ꯑꯩꯁꯨ ꯈꯨꯠ ꯍꯟꯕꯤꯗꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯒ ꯅꯠꯂꯝꯗ꯭ꯔꯕꯗꯤꯅꯦ ꯃꯥ ꯇꯦꯝꯕꯒꯤꯗꯤ ꯈꯪꯉꯝꯒꯗꯕꯅꯤ꯫ ꯍꯥ ꯍꯥꯏꯌꯣ, ꯅꯣꯛꯇꯨ ꯅꯣꯛꯆꯅꯤꯡꯉꯤ꯫ ꯁꯛꯇꯥ ꯊꯤ ꯁꯨꯅꯤꯡꯗꯕ ꯅꯉꯣꯟꯗꯕꯨ ꯀꯅꯥ ꯅꯨꯄꯤꯅ ꯄꯥꯝꯕꯤꯒꯗꯧꯔꯤꯕ? ꯀꯔꯤ? ꯑꯩꯕꯨ ꯁꯛꯇꯥ ꯊꯤ ꯀꯥꯏꯅꯒ? ꯆꯠꯂꯍꯦ! ꯅꯪ ꯅꯠꯇ꯭ꯔꯣ ꯊꯥꯏꯅ ꯑꯩꯉꯣꯟꯗ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯗꯅ ꯑꯩꯉꯣꯟꯗ ꯂꯩꯇ꯭ꯔꯗꯤ ꯁꯤꯔꯅꯤꯅ ꯍꯥꯏꯃꯟꯕꯗꯒꯤ ꯑꯩꯒꯤ ꯏꯇꯨꯡ ꯏꯜꯂꯛꯈꯤꯕꯗꯣ? ꯍꯣ ꯑꯗꯨꯗꯤ ꯅꯪ ꯐꯖꯕꯒꯤ ꯅꯠꯇꯤꯌꯦ, ꯅꯪꯒꯤ ꯅꯇꯥꯠ ꯍꯩꯕꯗꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯒꯗꯕ ꯃꯥꯜꯂꯨꯕ, ꯈꯪꯉꯕ? ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯐꯖꯔꯦ꯫ ꯍꯣꯏ ꯍꯣꯏ, ꯍꯧꯖꯤꯛꯇꯤ ꯑꯗꯨꯃꯥꯏꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯣ ꯑꯗꯨꯝ꯫ ꯍꯥꯏꯖꯤꯟꯒꯦꯔꯥ ꯍꯥꯏꯖꯤꯜꯂꯣꯏꯔꯥ ꯅꯪꯅ ꯈꯜꯂꯤꯕꯁꯦ ꯀꯩꯅꯣ? ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯁꯦ꯫ ꯅꯨꯄꯤ, ꯅꯪ ꯏꯁꯧ ꯌꯥꯝ ꯂꯥꯡꯒꯅꯨ, ꯑꯩ ꯀꯣꯛꯁꯦ ꯉꯥꯛꯇ ꯏꯪꯅ ꯄꯣꯊꯥꯒꯦ꯫ ꯍꯣ ꯄꯣꯊꯥꯕ ꯌꯥꯝꯅ ꯄꯥꯝꯂꯒꯅꯅꯦ ꯌꯨ ꯌꯣꯟꯕꯤ ꯁꯪꯕꯥꯅꯕꯤꯗꯣ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯄꯣꯊꯥꯕꯤꯔꯨꯔꯣ꯫ ꯌꯨꯝ ꯑꯁꯤꯗꯗꯤꯅꯦ ꯅꯪ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯕ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯑꯣ ꯅꯪꯒꯤꯁꯦ ꯑꯩ ꯇꯥꯜꯂꯤꯕ ꯍꯥꯏꯕꯗꯨꯔꯣ? ꯍꯥ? ꯍꯣꯏ ꯌꯨꯝꯁꯦ ꯅꯪꯒꯤ ꯅꯠꯇꯦ, ꯑꯩꯒꯤꯅꯦ, ꯑꯩꯒꯤ꯫ ꯑꯦ, ꯍꯥꯟꯅ ꯅꯪꯒꯤ ꯑꯣꯏꯔꯝꯂꯕꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯣꯏꯔꯦ꯫ ꯑꯗꯨꯅ ꯅꯔꯝ ꯆꯠꯇꯣ ꯁꯨꯝ ꯃꯊꯣꯡ ꯆꯥꯔꯛꯇ꯭ꯔꯕꯗꯤ ꯑꯩꯅ ꯅꯪꯁꯦ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄꯁꯨ ꯉꯝꯃꯤ꯫ ꯑꯦ, ꯀꯌꯥꯗ ꯉꯝꯂꯤꯕ ꯅꯨꯄꯤꯅꯣꯅꯦ ꯌꯦꯡꯉꯨꯅꯦ꯫ ꯍꯩ ꯆꯤꯡꯒꯟꯕꯤ, ꯆꯠꯂꯣ, ꯅꯁꯛꯇꯣ ꯌꯥꯝ ꯌꯦꯡꯗꯦ꯫ ꯊꯤꯅ ꯃꯔꯣꯜ ꯑꯃ ꯊꯤꯔꯤꯕ, ꯃꯃꯤꯡꯅ ꯐꯖꯕꯤ ꯀꯥꯏꯅ꯫ ꯍꯧꯖꯤꯛꯇꯤꯅꯦ ꯅꯃꯤꯡꯅ ꯉꯥꯏꯔꯦ ꯐꯖꯔꯤꯁꯦ꯫ ꯍꯣ ꯑꯩꯅ ꯊꯤꯔꯤꯁꯦ ꯅꯪꯅ ꯅꯠꯇ꯭ꯔꯣ? ꯍꯥ? ꯏꯄꯥꯝꯗꯗꯤꯅꯦ ꯊꯕꯛꯀꯥꯁꯦ ꯃꯅꯥ ꯑꯝꯇ ꯁꯨꯖꯔꯛꯄ ꯅꯠꯇꯦ꯫ ꯅꯈꯣꯏ ꯌꯨꯝ ꯑꯁꯤꯗ ꯍꯦꯛ ꯂꯩꯕꯗꯒꯤ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯕ? ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯅꯆꯥ ꯃꯌꯥꯝꯗꯣ ꯑꯃꯨꯛ ꯍꯟꯖꯜꯂꯛꯑꯅꯤ, ꯑꯗꯨꯒ ꯆꯥꯒꯦꯒ ꯊꯛꯀꯦꯒ ꯇꯧꯔꯛꯑꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯇꯦꯝꯕꯗꯣ ꯃꯈꯣꯏꯒꯤ ꯊꯪꯅꯕ ꯈꯨꯜꯗ ꯂꯩꯕ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯁꯪꯕꯤ ꯀꯧꯕꯤ ꯑꯃꯒ ꯎꯅꯔꯤ꯫ ꯑꯁꯪꯕꯤ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕꯤ ꯂꯩꯁꯥꯕꯤ ꯑꯃꯅꯤ꯫ ꯃꯁꯛ ꯊꯤꯃꯟꯕꯅ ꯃꯍꯥꯛ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯤꯕꯅꯤ꯫ ꯊꯦꯝꯕꯅ, ꯁꯦꯜ ꯈꯔ ꯐꯪꯅꯅꯕꯅꯤꯀꯣ ꯑꯩꯅ ꯊꯤꯈ꯭ꯔꯕ ꯑꯣꯟꯁꯤꯟꯅꯕꯗ ꯐꯥꯎꯕ ꯀꯤꯕ ꯅꯪꯒꯤ ꯅꯥꯛꯇ ꯐꯝꯂꯤꯕꯁꯦ꯫ ꯀꯩꯅꯣ ꯇꯦꯝꯕ, ꯅꯇꯣꯝꯇ ꯑꯣꯟꯊꯣꯛꯇꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯕꯣ? ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯅꯪꯁꯦ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯕ, ꯑꯗꯨꯗ ꯁꯨꯝ ꯏꯇꯣꯝꯇ ꯑꯩꯁꯦ ꯃꯁꯛ ꯌꯥꯝ ꯐꯖꯕ ꯅꯨꯄꯤ ꯑꯃ ꯀꯣꯏꯕ ꯐꯪꯂꯦ ꯈꯟꯕꯒꯤ ꯍꯔꯥꯎꯖꯔꯤꯕ꯫ ꯑꯗꯨꯅꯤ, ꯅꯪꯅ ꯑꯩꯁꯦ ꯐꯖꯩ ꯈꯜꯂꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯅꯁꯨ ꯑꯩꯈꯣꯏ ꯈꯨꯜꯗ ꯂꯩꯔꯤꯕ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯑꯩꯅ ꯏꯍꯦꯜ ꯍꯦꯜꯂꯦ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯤꯁꯤꯡꯁꯤꯅ ꯑꯩꯁꯦ ꯊꯤꯁꯤꯅꯕꯨ ꯑꯃꯨꯛ ꯇꯣꯏꯕ꯫ ꯀꯔꯤ? ꯃꯣꯏꯅ ꯅꯪꯕꯨ ꯊꯤ ꯀꯥꯏꯅꯒ ꯍꯥꯏꯔꯤꯕ? ꯃꯇꯨꯡꯅꯦ ꯑꯩꯒꯤ ꯅꯨꯄꯤꯗ ꯍꯦꯛ ꯊꯤ ꯍꯥꯏꯔꯛꯑꯕ ꯅꯪꯒꯤ ꯌꯥꯃꯥꯡ ꯑꯆꯧꯕꯗꯨꯅꯅꯦ ꯃꯔꯥꯏꯕꯛꯇꯨꯗ ꯌꯥꯟꯖꯜꯂꯨ꯫ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ? ꯊꯥꯒꯠꯂꯤꯔꯣ ꯅꯠꯇ꯭ꯔꯒ ꯊꯥꯗꯔꯤꯔꯣ? ꯑꯩ ꯃꯦꯟ ꯑꯝꯇ ꯇꯥꯗ꯭ꯔꯦꯗ꯫ ꯊꯥꯒꯠꯂꯤꯅꯤ ꯀꯩꯅꯣ ꯁꯪꯕꯤ꯫ ꯑꯗꯣ ꯑꯩꯅ ꯉꯔꯥꯡ ꯍꯥꯏꯈꯤꯕ ꯁꯦꯜꯗꯨꯕꯨ ꯅꯪ ꯄꯨꯔꯛꯑꯕꯣ? सेलबुदी पुरे अदो नंग अꯩꯉꯣꯟꯗꯒꯤ सेल लौबा याबा लौख्रगा हयेंग कोना अई हुंदोमगा अतोपा नुपी अमा लौख्रबदीने अईबु फते हाइगनु अस अईबु अदुगुम नुपा मानब्रेने असुकुइना पाखंग ओइरकपसे नंग नतबा लैसाबी अमतगा नुसिनजरक्तेको सैतना साखी सिदनेबा अईना नंगोंदा ngauजरीबसे अदो दातेंबा अईबु क्याम नुसिगे याम नुसिदा अदो कीदी खरा कीको कइनो कीबो अईना हाइदी अईना कइनोमा हाइबदा नंगना साउकीगट्राइना खनबदने याम की हाइबनिदा इस नुमित खरागी मतुंगदनी इबोहल ngasi सोहानागी मतौगुमना सखीगी चायोन फमदुदा फमदुना लेनबा याबा लेलुरगा युमदा हंजिलकलमे इबोहलना हाय इपागी थाजा चाका लोइरब्रने नंगबो इपादी ngasiदी चाकया चानिंगदेको अस चाकदी ngसाइना लोइरे पाबा चानिंगद्रबदी ngसाइना युमदा लाआगा खरंगना हाइरकपा यादब्रा हो कदाइदगी चंगनिंगलानिगे नुमित चुपा अमा सखीगी तन्योन फमदुदा फमदुना लेरुरगा हौजिकता युमसिदा हलागा चानिंगी चानिंगदेदना ngangi bane kainone masi nupi jibo
ꯀꯩꯅꯣꯝ ꯍꯦꯛ ꯇꯧꯕꯒ ꯁꯈꯤ ꯇꯥꯅꯤꯡꯗꯕꯅ ꯅꯥꯀꯣꯡꯒꯁꯦ ꯏ ꯇꯥꯔꯦ ꯑꯣꯏꯕ ꯍꯣ ꯑꯁꯦꯡꯕ ꯍꯥꯏꯔꯛꯑꯗꯤꯅꯦ ꯏꯗ ꯅꯠꯇꯦ ꯀꯩꯀꯩꯅꯣ ꯌꯥꯝ ꯇꯥꯔꯛꯈꯤꯅꯤ ꯍꯅꯨꯊꯪꯗ ꯀꯔꯤ ꯊꯣꯏꯅ ꯇꯧꯖ ꯁꯥꯔꯤꯅꯣ ꯅꯆꯥ ꯃꯌꯨꯝ ꯄꯥꯜꯂꯕꯅꯦ ꯍꯣ ꯍꯅꯨꯕ ꯑꯇꯩ ꯍꯥꯏꯕꯅ ꯍꯥꯏꯕꯅꯤ ꯍꯅꯨꯕ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯒꯅꯨ ꯅꯨꯄꯤ ꯑꯩꯁꯦ ꯅꯈꯣꯏꯅ ꯍꯅꯨꯕ ꯃꯥꯜꯂꯕꯁꯨ ꯋꯥꯈꯜꯁꯤꯗꯗꯤ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯖꯔꯤꯕꯖꯥꯠꯅꯤꯀꯣ ꯍꯣ ꯇꯥꯖꯅꯤꯡꯗ꯭ꯔꯦ ꯅꯈ꯭ꯋꯥꯡ ꯑꯗꯨꯕꯨ ꯄꯣꯟꯊꯗꯨꯅ ꯇꯤꯡꯈꯠꯂꯒ ꯆꯠꯄ ꯉꯝꯂꯤꯕ꯭ꯔꯣ ꯍꯥ ꯀꯔꯤ ꯊꯣꯏꯅ ꯉꯥꯡꯖ ꯁꯥꯔꯤꯅꯣꯕ ꯕꯥꯕꯥ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯅꯪꯁꯦ ꯌꯥꯝꯗꯤ ꯍꯦꯟꯃꯜꯂꯕꯅꯤ ꯅꯆꯥ ꯑꯩꯈꯣꯏꯒꯤ ꯃꯥꯏꯁꯨ ꯈꯔ ꯌꯦꯡꯂꯕꯗꯤ ꯐꯒꯗꯕꯅꯤ ꯀꯩꯅꯣꯅꯦꯍꯦ ꯅꯪꯒꯤ ꯅꯃꯥꯏꯗꯨꯕꯨ ꯑꯩꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯎꯗꯅ ꯂꯩꯔꯁꯤꯕꯨ ꯑꯃꯨꯛꯀꯁꯨ ꯌꯦꯡꯈꯣ ꯍꯥꯏꯔꯤꯕ꯭ꯔꯅꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯄꯥ ꯌꯦꯡꯉꯨꯒꯦ ꯂꯥꯛꯑꯣ ꯑꯁ ꯌꯥꯝ ꯄꯛꯇꯤꯌꯦ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯔꯥꯁꯤ ꯌꯥꯝ ꯀꯪꯉꯦ ꯃꯤꯅ ꯍꯥꯏꯔꯤꯁꯦ ꯐꯥꯒꯤꯒꯤ ꯃꯑꯣꯡꯗ ꯍꯣ ꯔꯥꯁꯤꯗꯤꯅꯦ ꯁꯨꯡꯌꯥꯎ ꯌꯥꯎꯗ꯭ꯔꯕꯅꯤ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯃꯁꯛ ꯑꯁꯦ ꯅꯨꯡꯁꯤꯗꯕꯅ ꯈꯥꯔꯕꯅꯤ ꯉꯥꯡꯗꯧ ꯁꯔꯨꯛꯅꯦ ꯅꯊꯧ ꯑꯗꯨꯝ ꯇꯧꯅꯔꯨꯆꯣ ꯅꯕꯨꯛꯅꯤꯡ ꯆꯪꯅ ꯇꯧꯀꯣ ꯅꯈꯣꯏ ꯅꯃꯥ ꯅꯆꯥꯅꯅꯦ ꯑꯩ ꯄꯥꯟꯅꯕꯁꯤꯗꯤ ꯑꯣꯏꯕ ꯅꯪꯕꯨꯗꯤ ꯀꯔꯤꯒꯤ ꯑꯩꯈꯣꯏꯅ ꯄꯥꯟꯅꯗꯣꯏꯕ ꯍꯥ ꯅꯑꯣꯡꯗꯣ ꯎꯕꯒꯤꯅꯦ ꯑꯩꯈꯣꯏꯅ ꯉꯥꯡꯉꯤꯕꯁꯦ ꯑꯗꯨꯒ ꯃꯌꯨꯝ 30ꯔꯛ ꯄꯥꯜꯂꯨꯔꯕꯤ ꯁꯈꯤ ꯍꯥꯏꯕꯤꯗꯨꯃꯁꯨ ꯃꯆꯥ ꯃꯁꯨꯁꯤꯡ ꯑꯗꯣ ꯅꯤꯡꯊꯤꯅ ꯀꯣꯟꯗꯨꯅ ꯂꯩꯒꯤꯗꯦ ꯍꯥꯏꯗ꯭ꯔꯒ ꯍꯅꯨꯕꯤ ꯃꯥꯅ ꯅꯨꯄꯥꯒ ꯄꯥꯝꯂꯗꯅ ꯍꯣ ꯏꯕꯦꯝꯃ ꯃꯤꯉꯣꯟꯗꯗꯤ ꯍꯥꯏꯔꯨꯅꯨ ꯅꯄꯥꯁꯤꯅ ꯄꯥꯝꯕꯒꯤꯅꯤ ꯃꯁꯨꯡ ꯃꯃꯥꯟꯅꯕ ꯀꯅꯥ ꯃꯥꯒꯨꯝꯅ ꯇꯧꯒꯦ ꯃꯥꯅ ꯇꯧꯔꯤꯕꯁꯦ ꯃꯥ ꯄꯥꯝꯕꯒꯤꯅꯤ ꯅꯣꯡꯃꯁꯨ ꯏꯕꯣꯍꯜꯒꯤ ꯃꯆꯥꯅꯨꯄꯤ ꯐꯖꯕꯤꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ ꯃꯥꯅ ꯂꯥꯛꯄ ꯎꯕꯗ ꯁꯪꯒꯣꯏꯗ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯃꯃꯥꯒ ꯃꯅꯥꯎꯅꯨꯄꯤꯒꯅ ꯋꯥꯔꯤ ꯁꯥꯔꯤ ꯏꯃꯥ ꯀꯣꯟꯊꯣꯡꯗ ꯆꯪꯂꯛꯂꯤꯁꯤꯕꯨ ꯑꯩꯈꯣꯏ ꯆꯦ ꯅꯠꯇ꯭ꯔꯣ ꯀꯩꯅꯣ ꯃꯥꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯅꯪꯍꯧꯔꯔꯣꯏꯗꯧꯅ ꯂꯥꯛꯏꯁꯤꯅ ꯀꯗꯥꯏꯅꯣꯅꯦ ꯍꯩꯃꯥ ꯃꯥꯅꯤꯅꯦꯍꯦ ꯍꯣ ꯀꯔꯤꯝ ꯑꯣꯏꯔꯝꯃꯣꯏ ꯆꯦꯡ ꯂꯩꯇ꯭ꯔꯦ ꯀꯥꯏꯅꯒ ꯂꯧꯕ ꯂꯥꯛꯄ ꯑꯣꯏꯔꯝꯒꯅꯤ ꯏꯃꯥ ꯑꯩ ꯂꯥꯛꯏꯌꯦ ꯅꯪꯕꯨ ꯂꯥꯛꯀꯦ ꯍꯥꯏꯔꯕꯁꯨ ꯈꯖꯤꯛꯇꯪ ꯉꯟꯅ ꯂꯥꯛꯄ ꯌꯥꯗꯕ꯭ꯔꯣ ꯍꯥ ꯏꯁꯨꯁꯤꯡ ꯑꯗꯨꯗꯤ ꯑꯃꯠꯇ ꯌꯥꯎꯔꯛꯇꯕ꯭ꯔꯅꯤ ꯅꯪꯕꯣ ꯌꯥꯎꯔꯛꯇꯦꯗ ꯑꯉꯥꯡ ꯑꯝꯇ ꯑꯩ ꯌꯨꯝꯗ ꯍꯜꯂꯛꯑꯕꯅꯤ ꯑꯃꯨꯛ ꯍꯟꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯆꯠꯂꯔꯣꯏ ꯃꯆꯥ ꯃꯌꯥꯝꯗꯨꯁꯨ ꯃꯥꯅ ꯉꯝꯅꯅꯕ ꯑꯗꯨꯝ ꯌꯣꯛꯆꯔꯅꯤ ꯀꯔꯤꯅꯣꯅꯦ ꯅꯣꯏꯁꯤꯃ ꯑꯣꯟꯊꯣꯛꯅ ꯆꯣꯡꯂꯝ ꯆꯥꯈꯤꯗ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯈꯠꯅꯕꯒ ꯆꯩꯅꯕꯒ ꯅꯠꯇꯦ ꯅꯈꯣꯏꯕꯨ ꯅꯃꯥꯏꯗꯨꯕꯨ ꯏꯀꯥꯏꯕꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯕꯔꯣ ꯏꯀꯥꯏꯌꯦꯅ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯃꯥꯅ ꯇꯧꯔꯤꯕ ꯃꯈꯩ ꯁꯨꯝ ꯌꯥꯔꯒ ꯂꯩꯔꯣ ꯍꯥꯏꯔꯣ ꯎꯅ ꯎꯅ ꯎꯁꯤꯟꯅꯗꯕ ꯁꯥꯔꯒ ꯑꯗꯨꯝ ꯂꯩꯌꯣ ꯍꯥꯏꯔꯕ ꯍꯣ ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯅꯪꯒꯤ ꯇꯦꯝꯕ ꯑꯗꯨꯅ ꯃꯃꯥꯏ ꯑꯊꯤꯕ ꯇꯤꯟꯕꯨ ꯅꯥꯄꯨ ꯃꯥꯟꯕ ꯃꯥꯅ ꯅꯨꯄꯤ ꯑꯇꯣꯞꯄꯒ ꯀꯣꯏꯔꯤꯅꯤꯅꯦ ꯇꯨ ꯅꯄꯥꯁꯨ ꯂꯥꯛꯑꯦ ꯑꯝꯇ ꯍꯥꯏꯌꯨ ꯃꯉꯣꯟꯗ ꯏꯕꯣꯍꯜꯅ ꯍꯥꯏ ꯀꯩꯗꯧꯔꯦ ꯐꯖꯕꯤ ꯅꯪꯅ ꯁ꯭ꯋꯥꯏꯗ ꯂꯥꯛꯂꯒ ꯑꯃꯨꯛ ꯀꯞ ꯂꯥꯎꯗꯅ ꯇꯧꯔꯤꯁꯤꯅ ꯍꯥ ꯅꯪꯕꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯀꯞꯄꯛꯄ ꯄꯦꯜꯂꯛꯇ꯭ꯔꯕꯣ ꯑꯣ ꯄꯦꯜꯂꯛꯇ꯭ꯔꯦ ꯑꯗꯨꯏꯅꯦ ꯀꯞꯄꯤꯁꯦ ꯁꯤꯗ ꯍꯩꯃꯥ ꯁꯤꯁꯨ ꯃꯃꯥ ꯂꯧꯏꯅꯦꯍꯦ ꯏꯆꯥ ꯑꯅꯤꯈꯛ ꯄꯣꯛꯄꯕꯨ ꯃꯃꯥ ꯂꯧꯕ ꯃꯆꯥ ꯉꯛꯇ ꯃꯄꯥ ꯑꯩ ꯂꯧꯕ ꯑꯝꯇ ꯌꯥꯎꯗꯦꯅꯦ ꯍꯣ ꯑꯩꯅꯅꯦ ꯏꯆꯥꯁꯤꯡꯁꯦ ꯃꯤꯔꯣꯜꯂꯤꯉꯩ ꯃꯇꯝꯗ ꯏꯁꯣꯔꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯨꯔꯨꯝꯖꯔꯤꯕꯅꯤ ꯃꯄꯥ ꯂꯧꯕ ꯏꯆꯥ ꯑꯃꯠꯇ ꯄꯣꯛꯍꯟꯕꯤꯔꯛꯀꯅꯨ ꯍꯥꯏꯗꯅ ꯈꯪꯕꯤꯔꯕ꯭ꯔோ ꯑꯩ ꯌꯥꯔꯦ ꯐꯖꯕꯤ ꯏꯆꯥꯕꯨ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯍꯥ ꯅꯪ ꯄꯥꯕꯗ ꯍꯥꯏꯕꯅꯤꯁꯦ ꯕꯥꯕꯥ ꯑꯣ ꯅꯌꯥ ꯅꯨꯄꯥ ꯇꯦꯝꯕꯗꯣ ꯅꯨꯄꯤ ꯀꯣꯏꯔꯦ ꯑꯩ ꯑꯃ ꯑꯁꯨꯛ ꯆꯥꯎꯅ ꯂꯩꯔꯤꯕꯁꯦ ꯃꯥꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯀꯣꯏꯔꯤꯅꯤꯅꯦ ꯍꯥ ꯇꯦꯝꯕꯁꯨ ꯅꯨꯄꯤ ꯀꯣꯏꯔꯕ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯏꯆꯥꯅ ꯁ꯭ꯋꯥꯏꯗ ꯇꯦꯡꯊꯥꯔꯤꯕꯁꯤꯗꯤ ꯑꯗꯨ ꯇꯁꯦꯡꯅ ꯀꯣꯏꯔꯦ ꯍꯥꯏꯕꯕꯨ ꯅꯪꯕꯨ ꯈꯪꯂꯕ꯭ꯔꯅꯦ ꯈꯪꯗ꯭ꯔꯒꯕꯨ ꯑꯩꯅ ꯏꯄꯥꯝꯗ ꯂꯥꯛꯂꯤꯕꯁꯤꯕꯨ ꯂꯥꯛꯈꯤꯗ꯭ꯔꯣ ꯏꯆꯦ ꯑꯩꯅ ꯅꯍꯥꯟꯅ ꯅꯉꯣꯟꯗ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯏꯇꯩꯗꯣ ꯑꯩꯈꯣꯏ ꯃꯅꯤꯡ ꯈꯨꯜꯗꯒꯤ ꯅꯨꯄꯤ ꯑꯃꯁꯨ ꯀꯣꯏꯔꯝꯕꯅꯤ ꯑꯇꯣꯞꯄ ꯑꯃ ꯀꯣꯏꯅ ꯅꯨꯄꯤ ꯌꯥꯝꯅ ꯑꯗꯨꯝ ꯀꯣꯏꯕꯅꯤ ꯅꯪꯅ ꯁꯨꯡꯊꯥ ꯍꯦꯛ ꯊꯥꯖꯗꯕꯅꯤ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯈꯤꯗꯕꯅꯤ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗꯗꯤ ꯅꯨꯄꯤ ꯂꯣꯏꯅ ꯀꯣꯏꯅꯩꯌꯦ ꯑꯩꯁꯨ ꯂꯩꯁꯥꯔꯤꯉꯩꯗ ꯃꯥ ꯅꯠꯇꯕ ꯅꯨꯄꯥ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃ ꯀꯣꯏꯔꯤꯗꯨꯗꯤ ꯑꯗꯨ ꯌꯨꯝ ꯄꯥꯜꯂꯒꯁꯨ ꯁꯨꯝ ꯇꯧꯗꯨꯅ ꯂꯩꯕ ꯌꯥꯕ꯭ꯔꯕ ꯍꯩ ꯅꯄꯥꯗꯤ ꯋꯥ ꯉꯥꯡꯉꯛꯑꯔꯣꯏ ꯏꯃꯥ ꯇꯧꯒꯦ ꯃꯥꯅ ꯑꯗꯨꯝꯅ ꯍꯦꯛꯇ ꯄꯪꯇꯧꯗ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯏꯃꯥ ꯂꯩꯔꯤ ꯍꯥꯏꯅꯕꯗ ꯌꯥꯗ꯭ꯔꯒꯅ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨꯗꯠꯂꯒ ꯂꯣꯏꯔꯦꯗꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯔꯝꯂꯒ ꯐꯖꯕꯤꯗꯣ ꯇꯦꯝꯕꯅ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯍꯥꯏꯔꯒ ꯊꯦꯝꯗꯨꯅ ꯄꯨꯈ꯭ꯔꯦ ꯏꯕꯣꯍꯜꯁꯨ ꯃꯧ ꯍꯜꯂꯛꯄꯤ ꯑꯃꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ ꯑꯃꯨꯁꯅꯥꯅ ꯈꯨꯔꯥ ꯏꯕꯣꯍꯜ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯛꯑꯒꯦ ꯆꯥꯛ ꯑꯝꯇ ꯆꯥꯔꯛꯇꯦꯗ ꯑꯃꯨꯁꯅꯥ ꯅꯟꯗꯣꯝꯆꯥꯗꯣ ꯐꯠꯈꯤꯗ꯭ꯔꯕꯖꯥꯠꯅꯤꯗ ꯑꯩꯒꯁꯦ ꯅꯣꯡꯃꯗ ꯆꯥꯛ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯄꯤꯖꯕ ꯅꯠꯇꯦꯀꯣ ꯑꯗꯨꯅꯅꯦ ꯑꯩꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯏꯇꯠ ꯇꯠꯇꯅ ꯂꯥꯛꯂꯤꯕꯁꯦ
ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯅ ꯀꯣ ꯍꯦꯛ ꯊꯣꯡꯂꯒ ꯄꯤꯖꯊꯣꯛꯑꯒ ꯂꯣꯏꯔꯦꯗꯅ ꯈꯨꯔꯥꯒꯤꯕꯨ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯏꯁ ꯅꯪꯒꯤ ꯋꯥꯇꯥꯁꯤꯗꯤ ꯊꯃꯣꯏꯒꯁꯦ ꯕꯦꯔꯦ ꯕꯦꯔꯦ ꯄꯦꯊꯔꯦꯍꯦ ꯑꯣꯏꯕ ꯍꯩꯃꯥ ꯍꯅꯨꯕꯁꯤꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯃ ꯁꯤꯗꯅꯤꯁꯦ ꯑꯩꯅ ꯐꯅ ꯅꯍꯥ ꯑꯣꯏꯖꯔꯕꯁꯨ ꯍꯅꯨꯕ ꯅꯉꯣꯟꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯤꯁꯦ ꯑꯩꯁꯨ ꯅꯉꯣꯟꯗ ꯅꯠꯇ꯭ꯔꯣ ꯅꯅꯥꯛꯇ ꯉꯥꯏꯍꯥꯛꯇ ꯇꯠꯇꯅ ꯆꯦꯜꯂꯛꯂꯤꯕꯁꯦ ꯏꯕꯣꯍꯜꯅ ꯑꯁꯨꯝꯅ ꯑꯃꯨꯁꯅꯥꯒꯤ ꯃꯌꯨꯝꯗ ꯂꯩꯕ ꯑꯗꯨ ꯏꯕꯣꯍꯜꯕꯨ ꯈꯪꯕ ꯎꯍꯧꯕ ꯃꯤ ꯑꯃ ꯑꯅꯤꯅ ꯄꯥꯎ ꯇꯝꯕꯗꯒꯤ ꯆꯥꯎꯕꯤꯗꯨ ꯑꯃꯨꯁꯅꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯑꯃꯨꯁꯅꯥ ꯑꯃꯗꯤ ꯏꯕꯣꯍꯜ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯁꯨꯃꯥꯡꯗꯒꯤ ꯆꯥꯎꯕꯤꯅ ꯎꯔꯦ ꯍꯣ ꯀꯣꯟꯅ ꯆꯦꯟꯕꯤꯔꯣ ꯉꯁꯤ ꯅꯣꯡꯃꯒꯤ ꯉꯥꯏꯍꯥꯛ ꯆꯦꯜꯂꯕꯗꯤ ꯌꯥꯔꯦ ꯌꯨꯝꯗ ꯑꯃꯨꯛ ꯂꯦꯡꯂꯨꯔꯁꯤ ꯑꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ ꯆꯥꯎꯕꯤ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯃꯥꯏꯅ ꯑꯣ ꯃꯈꯣꯏ ꯃꯄꯥ ꯑꯩꯅ ꯏꯄꯨꯔꯣꯏꯕꯒꯤ ꯈꯣꯡꯒꯨꯜ ꯂꯤꯖꯔꯛꯂꯤꯕ ꯑꯁꯤꯕꯨ ꯌꯥꯝꯅ ꯀꯥꯏꯔꯕꯔꯣ ꯎꯕꯗ ꯑꯉꯛꯄ ꯐꯥꯎꯕꯤꯔꯕꯔꯣ ꯈꯨꯔꯥ ꯅꯨꯄꯤꯁꯤꯕꯨ ꯀꯅꯥꯅꯣ ꯍꯣ ꯏꯕꯦꯝꯃ ꯑꯩꯁꯦ ꯍꯅꯨꯕ ꯑꯁꯤꯒꯤ ꯅꯨꯄꯤ ꯈꯪꯉꯦꯗꯅ ꯅꯪꯕꯨ ꯅꯄꯥꯒꯨꯝꯕ ꯍꯅꯨꯕꯁꯦ ꯅꯠꯇ꯭ꯔꯕꯗꯤ ꯅꯨꯄꯥ ꯑꯃꯗ ꯍꯦꯛ ꯂꯩꯖꯗ꯭ꯔꯕꯔꯣ ꯀꯩꯅꯣ ꯏꯅꯦ ꯅꯪꯒꯤ ꯅꯨꯄꯥꯁꯤꯅ ꯃꯈꯣꯡꯅ ꯊꯣꯡꯅ ꯏꯅꯥꯛꯁꯤꯗ ꯂꯥꯛꯆꯕꯅꯤ ꯑꯩꯅ ꯀꯧꯔꯕ ꯅꯠꯇꯦ ꯅꯨꯄꯥ ꯋꯥꯔꯛꯀꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯃꯤꯒꯤ ꯃꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯒ ꯈꯟꯅꯕ ꯑꯃ ꯍꯧꯕꯤꯔꯤꯕꯅꯤꯅꯦ ꯍꯩ ꯇꯧꯉꯝꯕꯤ ꯑꯃꯨꯕꯤ ꯅꯨꯄꯥꯅ ꯐꯅ ꯍꯧꯔꯕꯁꯨ ꯅꯨꯄꯤ ꯅꯈꯣꯏꯅ ꯌꯥꯗ꯭ꯔꯒꯕꯨ ꯅꯨꯄꯥ ꯑꯁꯤꯅ ꯀꯔꯤ ꯇꯧꯕ ꯉꯝꯒꯗꯧꯔꯤꯕꯒꯦ ꯍꯥ ꯀꯩꯁꯨ ꯇꯧꯕ ꯉꯝꯂꯣꯏꯅꯤ ꯈꯪꯂꯕ꯭ꯔꯥ ꯍꯦ ꯍꯅꯨꯕꯤ ꯀꯩꯅꯣ ꯅꯪꯅ ꯃꯤꯒꯤ ꯃꯌꯨꯝꯁꯤꯗ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯔꯤꯁꯦ ꯈꯨꯔꯥ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯃꯆꯤꯟ ꯌꯥꯝꯅ ꯀꯜꯂꯤꯅ ꯀꯟꯕꯅꯤ ꯀꯔꯤ ꯅꯨꯄꯥ ꯑꯩꯕꯨ ꯆꯤꯟ ꯀꯜꯂꯦ ꯍꯥꯏꯗꯤ ꯀꯔꯤ ꯍꯥ ꯅꯣꯏꯒꯤ ꯅꯑꯣꯡꯗꯨꯅ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯈꯜꯂꯤꯕ ꯆꯤꯟꯁꯦ ꯅꯪꯁꯦ ꯍꯅꯨꯔꯕꯅꯦ ꯍꯅꯨꯔꯕ ꯅꯁꯨ ꯀꯌꯥꯅꯣꯃ ꯂꯩꯔꯕ ꯅꯠꯇ꯭ꯔꯣ ꯍꯣꯏꯑꯕ ꯆꯨꯝꯃꯦꯕ ꯅꯨꯄꯤ ꯀꯟꯅ ꯉꯥꯡꯒꯅꯨ ꯀꯩꯗꯧꯔꯒꯦ ꯀꯔꯤꯒꯤ ꯀꯟꯅ ꯉꯥꯡꯗꯕꯅꯣ ꯂꯩꯀꯥꯏ ꯇꯥꯅꯅꯕ ꯂꯥꯎꯔꯝꯈꯤꯅꯤ ꯍꯣ ꯏꯕꯦꯝꯃ ꯂꯥꯎꯒꯦ ꯍꯥꯏꯔꯕꯁꯨ ꯀꯥꯏꯗꯅꯣꯃ ꯆꯠꯂꯒ ꯂꯥꯎꯕꯤꯔꯨꯔꯣ ꯑꯃꯨꯁꯅꯥ ꯑꯩꯒꯤ ꯌꯨꯝꯁꯤꯗꯗꯤ ꯂꯥꯎꯕꯤꯔꯛꯑꯅꯨ ꯍꯥꯏꯖꯔꯤꯕ ꯍꯩ ꯑꯣꯛꯇꯕꯤ ꯅꯋꯥ ꯆꯤꯟꯅꯥꯏ ꯅꯥꯏꯕꯤ ꯅꯪꯒꯤ ꯅꯌꯨꯝꯁꯤꯗꯅꯦ ꯑꯩꯅ ꯀꯣꯏꯂꯥꯎ ꯂꯥꯎꯒꯗꯧꯔꯤꯕꯁꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯍꯥ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯥꯝꯅ ꯂꯥꯎꯔꯤꯕ ꯆꯤꯟ ꯑꯗꯣ ꯊꯨꯒꯥꯏꯕ ꯇꯥꯔꯦꯗꯅ ꯑꯩꯅ ꯏꯕꯣꯍꯜꯅ ꯈꯟꯅꯅꯨꯅꯦ ꯅꯣꯏꯕꯣ ꯑꯁ ꯆꯠꯂꯁꯤ ꯂꯥꯛꯑꯣꯕ ꯅꯨꯄꯤ ꯌꯨꯝ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯀꯩꯒꯤꯅꯣ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯆꯤꯡꯂꯤꯕꯗꯨꯕꯣ ꯍꯥ ꯆꯥꯎꯕꯤ ꯏꯇꯤꯛ ꯈꯪꯍꯜꯂꯝꯒꯦ ꯇꯧꯔꯒ ꯃꯇꯥꯡ ꯆꯥꯗꯦ ꯃꯤ ꯃꯌꯨꯝꯁꯤꯗ ꯃꯤ ꯃꯃꯥꯡꯗ ꯏꯀꯥꯏꯗ꯭ꯔꯃꯤ ꯅꯪꯕꯣ ꯀꯔꯤ ꯏꯀꯥꯏꯕ ꯍꯅꯨꯕ ꯅꯪꯕꯨ ꯏꯀꯥꯏꯕꯒ ꯈꯪꯕ꯭ꯔꯣ ꯑꯩ ꯑꯗꯨꯅ ꯈꯨꯗꯨꯝꯃꯨꯛ ꯍꯦꯛ ꯊꯥꯔꯗꯅ ꯅꯪꯅ ꯏꯁꯧ ꯂꯥꯡꯃꯟꯕ ꯑꯗꯨꯗ ꯌꯨꯝꯗ ꯂꯩꯐꯝ ꯈꯪꯗꯗꯅ ꯁꯨꯝ ꯂꯥꯛꯑꯝꯕꯅꯤ ꯀꯩꯗꯧꯔꯒꯦ ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯌꯨꯝꯗ ꯅꯤꯡꯊꯤꯅ ꯂꯩꯔꯒ ꯋꯥꯠ ꯑꯄꯥ ꯁꯦꯒ ꯃꯥꯏꯒ ꯇꯥꯟꯅꯔꯒ ꯂꯩꯔꯒꯕꯨ ꯑꯩꯅ ꯂꯥꯡꯂꯤꯕ ꯏꯁꯧꯁꯦ ꯂꯥꯡꯈꯤꯗ꯭ꯔꯣ ꯅꯪꯁꯨ ꯑꯝꯇ ꯈꯜꯂꯨꯅꯦ ꯁꯥꯎꯔꯅꯨꯁꯦ ꯑꯩ ꯃꯇꯨꯡ ꯇꯧꯔꯔꯣꯏꯕ ꯀꯔꯤꯒꯤ ꯁꯥꯎꯗꯕꯅꯣ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯒ ꯅꯆꯥꯁꯤꯡ ꯑꯁꯤꯕꯨ ꯃꯤꯅ ꯎꯁꯤꯠꯈꯤꯒꯗ꯭ꯔꯣ ꯑꯩꯕꯨ ꯏꯃꯤꯠꯇ ꯏꯆꯥ ꯅꯨꯄꯥ ꯎꯗꯦ ꯈꯜꯂꯒꯅ ꯅꯪ ꯍꯥꯟꯅꯅ ꯅꯨꯄꯤ ꯑꯃ ꯊꯤꯔꯒ ꯊꯥꯡꯉꯩ ꯁꯦꯡꯅ ꯄꯨꯁꯜꯂꯛꯂꯒ ꯂꯩꯕ ꯌꯥꯗꯕ꯭ꯔꯣ ꯑꯁ ꯂꯝꯕꯤꯁꯤꯗ ꯃꯤ ꯂꯣꯏꯅ ꯌꯦꯡꯅꯔꯦ ꯀꯩꯗꯧꯔꯒꯦ ꯅꯨꯄꯤ ꯌꯦꯡꯅꯤꯡꯕ ꯃꯈꯩ ꯌꯦꯡꯖꯁꯅꯨ ꯇꯥꯅꯤꯡꯕ ꯃꯈꯩ ꯇꯥꯖꯁꯅꯨ ꯃꯋꯥ ꯑꯝꯇ ꯂꯧꯗꯦ ꯍꯅꯨꯊꯪꯗ ꯑꯁꯨꯛ ꯁꯥꯎꯅꯤꯡꯕꯁꯤꯕꯨ ꯅꯆꯥꯅꯨꯄꯤꯅ ꯅꯤꯅꯤ ꯀꯥꯡꯗꯕ ꯃꯈꯩ ꯃꯄꯥꯝꯗ ꯍꯜꯂꯛꯂꯤꯕ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯅꯀꯣꯛ ꯑꯗꯨꯗ ꯀꯔꯤꯃꯇ ꯈꯟꯗ꯭ꯔꯦ ꯑꯗꯨꯅ ꯅꯪꯒꯤ ꯅꯨꯄꯤ ꯑꯃ ꯈꯪꯗ꯭ꯔꯦꯗ ꯑꯩꯅꯦ ꯇꯦꯝꯕꯒ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦ ꯁꯥꯎ ꯃꯥꯟꯅꯕ ꯃꯁꯦ ꯃꯀꯨꯕꯣꯛꯀ ꯃꯥꯟꯅꯕ ꯃꯌꯥ ꯅꯨꯄꯥ ꯍꯥꯏꯕꯗꯨꯅꯤ ꯅꯪ ꯐꯥꯎꯕ ꯈꯤꯔꯕ ꯑꯩꯉꯣꯟꯗ ꯀꯗꯥꯏꯗꯒꯤ ꯑꯃꯃꯨꯛ ꯊꯦꯡꯅꯔꯦ ꯁꯣꯝꯗ ꯇꯦꯝꯕꯁꯨ ꯊꯪꯅꯕ ꯈꯨꯜꯗꯒꯤ 3-4ꯔꯛ ꯆꯦꯜꯂꯨꯔꯒ ꯅꯨꯄꯥ ꯑꯃꯠꯇꯅ ꯂꯧꯕꯤꯗ꯭ꯔꯕ ꯅꯨꯄꯤ ꯑꯃꯒ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ ꯇꯣꯝꯕꯤꯅ ꯇꯥꯇꯦꯝꯕ ꯑꯩꯗꯤꯅꯦ ꯅꯪꯅ ꯑꯩ ꯅꯨꯡꯁꯤ ꯀꯥꯏꯅꯒ ꯍꯥꯏꯗꯣ ꯁꯨꯛꯇꯥ ꯍꯦꯛ ꯊꯥꯖꯗꯦ ꯅꯨꯄꯥꯁꯤꯡꯁꯦ ꯑꯣꯏꯗꯕ ꯉꯥꯡꯕ ꯃꯆꯤꯟ ꯊꯤꯕ ꯉꯥꯛꯇ ꯉꯥꯏꯔꯦ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥꯁꯤꯡꯗꯣ ꯑꯩꯗꯤ ꯅꯠꯇꯦꯀꯣ ꯑꯩꯗꯤ ꯅꯪꯕꯨ ꯌꯥꯝꯅ ꯈꯟꯖꯕ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯄꯥꯈꯪ ꯑꯃꯅꯤ ꯍꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯝꯕ ꯉꯥꯛꯇꯅꯤ ꯃꯅꯥꯛꯇ ꯍꯦꯛ ꯅꯛꯁꯤꯜꯂꯨꯕꯗ ꯁꯛꯂꯣꯟ ꯑꯃ ꯍꯦꯛꯇ ꯍꯣꯡꯈꯤ ꯑꯩꯗꯤ ꯍꯣꯡꯉꯣꯏꯌꯦ ꯑꯩꯕꯨ ꯊꯥꯖꯧ ꯀꯩꯗꯧꯔꯒꯦ ꯑꯗꯣ ꯇꯣꯝꯕꯤ ꯅꯪꯅ ꯆꯦꯜꯂꯨꯔꯤꯁꯦ ꯀꯌꯥꯔꯛꯇꯤ ꯁꯨꯔꯒꯦ ꯑꯍꯥꯟꯕꯗꯅ ꯇꯥ ꯀꯣꯟꯗꯨꯝꯗ ꯑꯅꯤꯁꯨꯕꯗꯅ ꯊꯝꯕꯧꯗ ꯑꯍꯨꯝꯁꯨꯕꯗꯅ ꯀꯔꯤ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯃꯃꯤꯡꯒ ꯂꯣꯏ ꯀꯥꯎꯈ꯭ꯔꯦ ꯌꯥꯝꯕ ꯅꯠꯇꯦꯗ 3ꯂꯛ ꯈꯛꯇꯅꯤ ꯌꯥꯝꯗꯤꯅꯦ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯆꯦꯜꯂꯗꯤ 8ꯂꯛꯇꯤ ꯁꯨꯔꯅꯤꯅꯦ ꯍꯥ ꯑꯧ ꯁꯨꯗꯣꯏꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯈꯨꯜꯁꯤꯗ ꯑꯩꯁꯦ ꯅꯨꯄꯥ ꯃꯌꯥꯝꯅ ꯄꯥꯝꯅꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ ꯑꯣ ꯑꯗꯨꯅꯔꯣ
ꯑꯗꯨꯝ ꯆꯦꯜꯂꯨꯔꯒ ꯀꯅꯥꯝꯇꯅ ꯂꯧꯕꯤꯗ꯭ꯔꯤꯗꯣ ꯅꯪꯗꯤ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯗꯣꯏꯅꯤꯅ ꯑꯁꯦꯡꯕꯗꯣ ꯍꯥꯏꯗꯣꯛꯄꯤꯔꯒꯦ ꯑꯗꯨꯕꯨꯔꯣ ꯑꯩꯈꯣꯏ ꯏꯃꯥꯅꯅꯦ ꯁꯦꯜ ꯌꯥꯝ ꯆꯤꯜꯂꯦꯅ ꯑꯩꯅ ꯆꯦꯟꯕ ꯈꯨꯗꯤꯡꯒꯤ ꯏꯁꯥꯅ ꯌꯥꯗꯦ ꯍꯥꯏꯖꯜꯍꯜꯂꯒ ꯁꯦꯜ ꯈꯔ ꯈꯔ ꯂꯧꯊꯣꯛꯑꯒ ꯂꯩꯔꯤꯅꯦ ꯍꯥꯏꯕ ꯑꯗꯨꯒ ꯇꯣꯛꯑꯒ ꯂꯩꯔꯤꯅꯦꯕ ꯑꯁ ꯑꯗꯨꯗꯤ ꯅꯪꯗꯤ ꯁꯦꯜ ꯌꯥꯝ ꯄꯥꯏꯔꯝꯃꯅꯤꯕꯣ ꯑꯩꯒꯤ ꯉꯛꯁꯝꯗꯒ ꯁꯤꯔꯤꯁꯦ ꯎꯗ꯭ꯔꯣ ꯁꯤꯁꯦ ꯁꯅꯥꯒꯤ ꯂꯤꯛꯅꯤ ꯑꯩꯅ 3ꯂꯛ ꯁꯨꯕ ꯆꯦꯟꯕꯗꯅꯦ ꯂꯧꯈꯤꯕ ꯑꯗꯨꯒꯤ ꯁꯦꯜꯗꯨꯅ ꯁꯥꯔꯤꯅꯦ ꯑꯁ ꯆꯥꯎꯔꯦ ꯑꯗꯨꯗꯤ ꯑꯗꯣ ꯁꯤꯃꯈꯛꯂꯣ ꯑꯇꯩꯗꯤ ꯂꯩꯇ꯭ꯔꯕꯣ ꯑꯁ ꯌꯥꯝ ꯂꯩꯗ ꯃꯈꯜ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯁꯥꯔꯒ ꯊꯝꯃꯤ ꯏꯃꯥꯅ ꯑꯗꯨꯗꯤ ꯇꯣꯝꯕꯤ ꯑꯩ ꯅꯪ ꯂꯧꯔꯗꯤ ꯊꯕꯛ ꯃꯅꯥ ꯑꯝꯇ ꯁꯨꯗ꯭ꯔꯁꯨ ꯐꯝꯖꯥ ꯆꯥꯔꯒ ꯂꯩꯕ ꯌꯥꯔꯅꯤꯅꯦ ꯌꯥꯔꯅꯤ ꯅꯪꯅꯕꯨ ꯍꯦꯛ ꯑꯩ ꯂꯧꯔꯕ ꯑꯩꯅ ꯅꯪ ꯑꯗꯨꯝ ꯊꯥꯗꯕꯅꯤ ꯐꯖꯕꯤꯁꯨ ꯃꯆꯥ ꯑꯇꯣꯟꯕ ꯑꯄꯤꯛꯄꯗꯨ ꯄꯨꯔꯗꯨꯅ ꯀꯩꯊꯦꯜꯗ ꯃꯅꯥ ꯃꯁꯤꯡ ꯂꯩꯔꯨꯅꯤ ꯍꯥꯏꯗꯨꯅ ꯊꯣꯔꯛꯂꯝꯃꯤ ꯃꯗꯨꯗ ꯃꯈꯣꯏ ꯈꯨꯜꯒꯤ ꯃꯆꯦ ꯑꯃ ꯊꯦꯡꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ ꯑꯍꯟꯕꯤꯅ ꯐꯖꯕꯤ ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯕꯅꯣꯅꯦ ꯅꯪꯕꯣ ꯍꯟꯗꯛ ꯄꯣꯛꯈꯤꯕ ꯑꯉꯥꯡꯗꯨꯔꯣ ꯆꯥꯎꯔꯦꯅꯦ ꯑꯣꯟꯊꯣꯛꯅ ꯆꯥꯎꯔꯕꯅꯤ ꯏꯆꯦ ꯆꯍꯤ ꯑꯃ ꯐꯥꯒꯗꯕ ꯅꯨꯃꯤꯠ ꯈꯔ ꯈꯛꯇ ꯉꯥꯏꯔꯤ ꯍꯩꯃꯥ ꯈꯪꯍꯧꯗꯦꯀꯣ ꯃꯇꯝꯁꯦ ꯉꯔꯥꯡ ꯅꯍꯥꯟꯗ ꯑꯣꯏꯔꯕꯣ ꯍꯦꯛꯅꯤꯡ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯃ ꯎꯅꯔꯦ ꯍꯥꯏꯗꯅ ꯍꯥꯏꯅꯈꯤꯕꯗꯣ ꯏꯁ ꯑꯗꯨꯒ ꯃꯥꯗꯤ ꯆꯍꯤ ꯐꯥꯗꯣꯔꯕ꯭ꯔꯥ ꯏꯆꯦ ꯀꯥꯏ ꯆꯠꯄꯤꯗꯣꯏꯅꯣ ꯑꯩꯗꯤ ꯀꯩꯊꯦꯜꯗ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯌꯦꯡꯂꯨꯒꯦ ꯍꯥꯏꯗꯨꯅ ꯊꯣꯔꯛꯄꯅꯤ ꯍꯣ ꯑꯩꯁꯨꯅꯦ ꯉꯥ ꯃꯆꯥ ꯑꯃꯇ ꯌꯦꯡꯉꯨꯒꯦ ꯍꯥꯏꯗꯅ ꯊꯣꯔꯛꯂꯤꯕꯅꯤ ꯑꯗꯣ ꯅꯪꯕꯨ ꯄꯥꯎ ꯑꯃꯒ ꯇꯥꯂꯥꯛꯄ꯭ꯔꯣ ꯀꯩ ꯄꯥꯎꯅꯣ ꯏꯆꯦ ꯑꯩꯗꯤ ꯀꯩꯁꯨ ꯇꯥꯗꯤꯌꯦ ꯏꯄꯥꯝꯂꯣꯝꯗꯅꯦ ꯑꯩ ꯅꯍꯥꯟ ꯆꯠꯂꯨꯏꯌꯦ ꯇꯧ ꯉꯝꯈ꯭ꯔꯕ ꯃꯃꯥ ꯃꯆꯥ ꯑꯃ ꯂꯩꯔꯤꯌꯦ ꯃꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤꯗꯣ ꯅꯨꯄꯥꯗ ꯆꯦꯜꯍꯟꯗꯅ ꯁꯦꯜ ꯂꯧꯊꯣꯛꯄ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯒ ꯅꯪꯒꯤ ꯇꯦꯝꯕ ꯍꯥꯏꯕꯗꯨꯒ ꯌꯥꯝꯅ ꯇꯣꯏꯅ ꯆꯠꯃꯤꯟꯅꯕ ꯑꯃ ꯇꯧꯔꯤ ꯃꯥꯜꯂꯦꯅꯦ ꯇꯧꯔꯝꯅꯤꯗ ꯍꯥꯏꯗꯣꯔꯛꯄꯗ ꯄꯛꯏ ꯏꯆꯦ ꯃꯁꯤ ꯅꯨꯄꯥꯁꯤꯗ ꯊꯥꯡꯉꯩ ꯁꯦꯡꯅ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯑꯩꯁꯦ ꯋꯥꯏ ꯑꯃ ꯁꯪꯒꯗꯕꯅꯤ ꯑꯁꯨꯛ ꯐꯠꯇꯕꯁꯤꯕꯨ ꯃꯁꯥ ꯈꯛꯀꯤꯅꯤ ꯃꯥꯅ ꯈꯜꯂꯤꯕꯁꯦ ꯑꯩꯒꯤ ꯈꯟꯗ꯭ꯔꯕꯁꯨ ꯃꯆꯥ ꯃꯌꯥꯝ ꯑꯁꯤꯒꯤꯗꯤ ꯃꯥ ꯈꯔ ꯈꯟꯕ ꯌꯥꯏꯗꯅ ꯑꯗꯨꯅꯤꯅꯦ ꯀꯔꯤꯕꯨ ꯈꯜꯂꯤꯕꯅꯣ ꯈꯪꯗꯦꯅꯦ ꯅꯨꯄꯥꯁꯤꯡ ꯑꯁꯤꯅ ꯈꯤꯠ ꯃꯍꯦꯜꯂꯦ ꯑꯗꯨꯕꯨꯅꯦ ꯅꯪ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯒ ꯅꯛꯅꯕꯗꯅꯦ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯉꯣꯏ ꯅꯪ ꯍꯥꯏꯌꯨꯀꯣ ꯑꯋꯥꯕ ꯇꯥꯗꯨꯅ ꯇꯣꯛꯀꯅꯤꯀꯣ ꯏꯆꯦ ꯍꯥꯏꯕꯗꯒ ꯂꯧꯒꯗꯕ ꯅꯠꯇꯦꯗ ꯃꯣꯏ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯖꯔꯁꯅꯨ ꯍꯥꯏ ꯃꯗꯨ ꯌꯥꯕ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯑꯋꯥꯐꯝꯗ ꯇꯥꯔꯕꯁꯨ ꯅꯪꯁꯨ ꯌꯥꯎꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅꯅꯦ ꯋꯥꯔꯤ ꯅꯤꯡꯊꯤꯅ ꯁꯥꯒꯗꯕꯅꯤ ꯍꯣꯏ ꯏꯆꯦ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯅꯤ ꯐꯖꯕꯤ ꯑꯃꯗꯤ ꯇꯦꯝꯕ ꯃꯈꯣꯏ ꯑꯅꯤ ꯀꯟꯅ ꯈꯠꯅꯔꯤ ꯅꯨꯄꯥ ꯅꯪꯅ ꯈꯜꯂꯤꯁꯦ ꯀꯩꯅꯣꯕ ꯍꯥ ꯅꯪꯅ ꯍꯧꯖꯤꯛ ꯄꯥꯈꯪ ꯁꯥꯗꯨꯅ ꯅꯨꯄꯤ ꯀꯣꯏꯗꯨꯅ ꯂꯩꯕ ꯃꯇꯝꯂꯕ ꯇꯥꯅꯤꯡꯗꯦꯀꯣ ꯅꯨꯄꯤ ꯑꯩ ꯀꯩꯗꯧꯔꯒꯦ ꯄꯦꯄꯦ ꯌꯥꯝ ꯉꯥꯡꯀꯅꯨ ꯉꯥꯡꯗ꯭ꯔꯗꯤ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕ ꯃꯈꯩ ꯑꯩꯅ ꯁꯨꯝ ꯌꯥꯔꯒ ꯂꯩꯌꯣ ꯍꯥꯏꯔꯕ ꯍꯩ ꯅꯪꯒꯤ ꯑꯗꯨꯒꯤ ꯅꯑꯣꯡꯗꯨꯅꯅꯤ ꯑꯩꯅ ꯅꯪ ꯅꯠꯇꯕ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯣꯏꯔꯤꯕꯁꯦ ꯑꯩꯒꯤ ꯌꯣꯡꯁꯤꯗ ꯀꯩꯗꯧꯔꯕ ꯍꯥ ꯆꯣꯞꯄꯒꯤ ꯀꯣꯏꯕꯅꯦ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯕ ꯅꯆꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯕ ꯅꯪꯅ ꯍꯧꯖꯤꯛꯄꯨ ꯑꯗꯨꯒꯤ ꯃꯇꯝꯂꯣ ꯑꯣꯏꯒꯦꯔꯥ ꯑꯣꯏꯔꯣꯏꯔꯥ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯅꯣꯡꯃꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅꯗꯤ ꯂꯩꯇꯦ ꯁꯨꯛꯄꯒ ꯁꯥꯎꯕꯒ ꯀꯔꯤ ꯍꯔꯥꯎꯅꯕ ꯇꯧꯗꯅ ꯑꯩꯅ ꯍꯔꯥꯎꯅ ꯂꯩꯗꯣꯏꯅꯣ ꯌꯨꯝꯒꯤ ꯅꯨꯄꯤꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯦ ꯅꯨꯄꯥꯅ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯌꯥꯝꯅ ꯄꯣꯟꯕꯅꯤ ꯈꯪꯉꯕ ꯑꯁ ꯇꯥꯅꯤꯡꯗ꯭ꯔꯦꯍꯦ ꯆꯪꯉꯨ ꯃꯤꯅ ꯇꯥꯔꯒ ꯀꯩꯀꯩ ꯈꯜꯂꯅꯤ ꯈꯟꯅꯤꯡꯕ ꯈꯟꯖꯁꯅꯨ ꯍꯌꯦꯡ ꯍꯦꯛ ꯅꯣꯡꯉꯥꯜꯂꯛꯄꯒ ꯑꯩ ꯄꯥꯝ ꯆꯠꯀꯅꯤ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯖꯍꯧꯔꯣ ꯍꯣ ꯆꯠꯈ꯭ꯔꯣ ꯅꯆꯥ ꯃꯌꯥꯝꯁꯤꯁꯨ ꯄꯨꯔꯒ ꯆꯠꯈ꯭ꯔꯣ ꯑꯃꯠꯇ ꯊꯝꯍꯧꯒꯅꯨ ꯋꯥ ꯌꯥꯝ ꯆꯤꯜꯂꯦ ꯊꯅꯝꯃꯣꯏꯌꯦ ꯁꯨꯡꯊꯝ ꯊꯅꯝꯃꯣꯏ ꯃꯤꯐꯠꯇ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯅꯪꯒꯤ ꯅꯅꯥꯛꯇ ꯀꯔꯤꯒꯤ ꯏꯆꯛ ꯊꯝꯃꯝꯗꯣꯏꯅꯣ ꯐꯠꯇꯕ ꯅꯪꯒꯤ ꯅꯔꯝꯆꯠꯇꯣ ꯂꯧꯅꯔꯛꯅꯅꯕꯅꯦ ꯑꯣ ꯄꯨꯒꯣ ꯑꯐꯕ ꯅꯣꯏ ꯂꯧꯖꯅꯕ ꯀꯔꯤ ꯊꯣꯛꯏꯅ ꯉꯥꯡꯉꯤꯅꯣ ꯈꯪꯗꯦ ꯃꯤꯅ ꯇꯥꯅꯤꯡꯉꯦꯁꯨ ꯈꯪꯗꯦ ꯇꯥꯅꯤꯡꯉꯣꯏꯁꯨ ꯈꯪꯗꯦ ꯑꯣ ꯇꯥꯅꯤꯡꯉꯣꯏꯌꯦ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯉꯥꯡꯕꯒ ꯑꯃꯠꯇ ꯇꯥꯅꯤꯡꯉꯣꯏ ꯀꯥꯏꯗꯩ ꯇꯥꯅꯤꯡꯗꯣꯏꯅꯣ ꯑꯍꯦꯟꯕꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯒ ꯑꯣ ꯅꯪ ꯉꯥꯡꯍꯧꯔꯣ ꯑꯩ ꯆꯠꯂꯦ ꯌꯨꯝꯗꯒ ꯉꯥꯏꯍꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯐꯝ ꯈꯪꯕ ꯅꯠꯇꯦ ꯍꯥꯏꯕ ꯉꯥꯡꯕꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇꯅꯤ ꯐꯖꯕꯤꯗꯣ ꯃꯆꯥ 3ꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯊꯥꯖꯅ ꯏꯆꯦ ꯀꯩꯅꯣ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯇꯧꯔꯛꯏꯁꯤꯅ ꯏꯃꯥ ꯍꯣꯏꯗꯤ ꯂꯩꯇ꯭ꯔꯣ ꯂꯩꯌꯦ ꯏꯇꯩꯒ ꯑꯃꯨꯛ ꯈꯟꯅꯔ ꯂꯥꯏꯔꯣ ꯏꯃꯥ ꯍꯥꯎꯅꯦꯍꯦ ꯍꯥꯏꯃ ꯃꯄꯥ ꯐꯖꯕꯤ ꯅꯠꯇ꯭ꯔꯣ ꯀꯧꯔꯤꯁꯤꯕꯣ ꯃꯥꯜꯂꯤꯅꯦꯍꯦ ꯊꯣꯛꯑꯒ ꯌꯦꯡꯂꯨꯁꯤ ꯍꯩꯃ ꯐꯖꯕꯤꯌꯥ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯀꯩꯗꯧꯔꯦ ꯏꯃꯥ ꯑꯩ ꯌꯨꯝꯗꯨꯗ ꯑꯃꯨꯛ ꯍꯟꯕ ꯉꯝꯂꯔꯣꯏ ꯇꯧꯔꯛꯑꯦ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯑꯃꯨꯛ ꯍꯟꯒꯅꯤ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦꯗ ꯑꯩ ꯍꯟꯗꯛꯇꯤ ꯑꯩ ꯁꯨꯡꯍꯟ ꯍꯜꯂꯔꯣꯏ ꯃꯥ ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯥꯅꯤ ꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯃꯅꯤꯡꯇꯝꯅ ꯑꯗꯨꯝ ꯇꯧꯖꯔꯁꯅꯨ ꯏꯆꯥꯁꯤꯡ ꯑꯁꯤꯒꯤ ꯈꯜꯂꯒ
ꯑꯩ ꯈꯥꯡꯕ ꯌꯥꯕ ꯈꯥꯡꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯏꯕꯣꯍꯜꯗꯤ ꯍꯧꯖꯤꯛ ꯋꯥꯈꯜ ꯇꯥꯗꯨꯅ ꯂꯩꯔꯕꯅꯤ ꯃꯍꯥꯛ ꯍꯥꯟꯅꯒꯨꯝꯅ ꯇꯧꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯏꯪꯅ ꯆꯤꯛꯅ ꯄꯥꯜꯂꯕꯅꯤ ꯏꯕꯣꯍꯜꯅ ꯃꯥꯅ ꯏꯆꯥꯁꯨ ꯄꯨꯡꯎ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯅꯦ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯀꯅꯥꯁꯨ ꯌꯥꯎꯗꯦ ꯈꯟꯕꯅꯔ ꯏꯄꯥ ꯂꯩ ꯏꯆꯥꯁꯤꯡꯒꯤꯗꯃꯛ ꯏꯄꯥ ꯂꯩ ꯏꯄꯥ ꯇꯧꯒꯦ ꯏꯄꯥ ꯆꯠꯀꯦ ꯆꯠꯂꯨꯔꯅꯨ ꯄꯥꯕ ꯃꯤꯐꯠꯇꯗꯨꯒꯤ ꯃꯅꯥꯛꯇ ꯋꯥ ꯑꯝꯇ ꯍꯥꯏꯅꯔꯣꯏ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯗꯁꯨ ꯆꯠꯂꯔꯣꯏ ꯑꯁꯨꯝꯅ ꯐꯖꯕꯤ ꯃꯄꯥꯝꯅ ꯊꯥ ꯈꯔ ꯂꯩꯔꯛꯂꯦ ꯇꯦꯝꯕꯁꯨ ꯀꯧꯕ ꯐꯅ ꯂꯥꯛꯂꯕꯁꯨ ꯃꯍꯥꯛ ꯍꯜꯂꯨ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤꯕꯨ ꯊꯦꯝꯂꯦ ꯏꯃꯥꯒꯤ ꯐꯖꯕꯤ ꯅꯪꯕꯨ ꯋꯥꯈꯜꯗꯣ ꯃꯨꯟꯅ ꯑꯃꯨꯛꯇꯗꯤ ꯈꯜꯂꯨ ꯀꯩꯗꯧꯕꯒꯦ ꯅꯁꯥ ꯑꯗꯨꯛ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯪꯅ ꯍꯜꯂꯛꯇꯨꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯠꯌꯦꯡ ꯃꯌꯥꯝ ꯑꯃ ꯆꯪꯂꯛꯀꯅꯤ ꯏꯃꯥ ꯑꯩ ꯃꯗꯨ ꯄꯨꯝꯕ ꯃꯥꯌꯣꯛꯅꯔꯒꯦ ꯑꯩ ꯃꯥꯒ ꯑꯃꯨꯛ ꯍꯟꯅ ꯂꯩꯃꯤꯟꯅꯕ ꯉꯝꯂꯔꯣꯏ ꯅꯨꯄꯥ ꯃꯈꯣꯏꯅ ꯇꯧꯔꯤꯕꯗꯣ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯇꯧꯕ ꯑꯣꯏꯔꯝꯂꯕꯗꯤ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯃꯥꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯈꯣꯡꯐꯝ ꯑꯃ ꯂꯦꯞꯄꯒꯤ ꯑꯌꯥꯕ ꯐꯥꯎꯕ ꯄꯤꯔꯝꯒꯗ꯭ꯔꯥ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯨꯄꯤꯒ ꯅꯨꯄꯥꯒ ꯃꯥꯟꯅꯗꯦ ꯃꯗꯨꯅꯦ ꯏꯃꯥꯅ ꯍꯥꯏꯒꯗꯕꯅꯤ ꯏꯆꯥꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯗꯣ ꯏꯃꯥꯅ ꯀꯩꯁꯨ ꯍꯥꯏꯗꯦ ꯑꯗꯨꯕꯨ ꯅꯆꯥꯁꯤꯡꯁꯨ ꯃꯄꯥꯒꯤ ꯑꯋꯥꯠꯄꯗꯣ ꯂꯩꯍꯟꯅꯤꯡꯗꯦ ꯍꯥꯏꯕꯅꯤ ꯃꯆꯥ ꯅꯨꯡꯁꯤꯕ ꯈꯪꯗꯕ ꯃꯥꯕꯨ ꯃꯄꯥꯅꯤ ꯍꯥꯏꯗꯨꯅ ꯀꯩꯗꯧꯅꯗꯣꯏꯅꯣ ꯑꯩꯒꯤ ꯏꯆꯥꯁꯤꯡꯒꯤ ꯃꯃꯥ ꯑꯩꯅ ꯋꯥꯠꯇꯅꯕ ꯀꯟꯅ ꯁꯨꯗꯨꯅ ꯍꯣꯠꯅꯒꯅꯤ ꯐꯔꯦ ꯐꯔꯦ ꯏꯆꯥꯒꯤ ꯐꯤꯔꯦꯝꯅ ꯑꯗꯨ ꯌꯧꯔꯕꯗꯤ ꯏꯆꯥꯒꯤꯗꯃꯛ ꯅꯪꯒꯤ ꯏꯃꯥ ꯂꯩꯔꯤ ꯑꯩꯁꯨ ꯂꯩꯔꯤ ꯑꯗꯨꯅ ꯏꯆꯥꯅ ꯀꯩꯁꯨ ꯇꯨꯁꯣꯟꯅ ꯍꯤꯡꯒꯗꯕ ꯅꯠꯇꯦ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ ꯂꯥꯛꯄ ꯈꯨꯗꯤꯡꯃꯛ ꯏꯄꯥꯅ ꯊꯦꯡꯅꯒꯅꯤ ꯃꯄꯥ ꯀꯩꯅꯣ ꯑꯉꯥꯡꯗ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯃꯗꯣ ꯀꯩꯁꯨ ꯅꯨꯡꯉꯥꯏꯒꯗꯕ ꯅꯠꯇꯦ ꯍꯩ ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯇꯅꯤ ꯃꯥꯅ ꯁꯨꯝ ꯑꯩꯒꯤ ꯏꯆꯥꯗ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯣ ꯍꯣ ꯅꯪꯁꯨ ꯊꯥꯏꯅ ꯇꯧꯔꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨꯅꯤ ꯍꯟꯗꯛꯇ ꯅꯠꯇ꯭ꯔꯣ ꯇꯣꯛꯂꯤꯕꯗꯣ ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤ ꯀꯥꯏꯅꯕ꯭ꯔꯣ ꯀꯔꯤꯅꯣ ꯈꯪꯗꯦꯕ ꯏꯍꯦ ꯑꯩ ꯑꯃꯨꯛ ꯄꯟꯁꯤꯜꯂꯛꯑꯦꯅꯦ ꯑꯗꯨꯗꯤ ꯐꯠꯇꯦ ꯈꯪꯕꯗꯒꯤ ꯇꯣꯛꯏ ꯍꯧꯖꯤꯛꯇꯤ ꯇꯧꯗ꯭ꯔꯤꯁꯤꯗꯤ ꯍꯣ ꯑꯗꯨꯗꯤꯅꯦ ꯅꯌꯥ ꯅꯨꯄꯥꯗꯨꯁꯨ ꯐꯠꯇꯦ ꯍꯥꯏꯕꯗꯣ ꯈꯪꯍꯟꯕ ꯇꯥꯕ ꯍꯦꯛꯇ ꯀꯥꯏꯅꯍꯟꯕꯗꯣ ꯍꯧꯅꯗꯦ ꯍꯥꯏꯕ ꯏꯃꯥ ꯑꯩꯁꯦ ꯌꯨꯝꯁꯤꯗ ꯌꯥꯝꯅ ꯂꯩꯍꯟꯅꯤꯡꯗ꯭ꯔꯒ ꯑꯩ ꯀꯗꯥꯏꯗꯅꯣꯃ ꯂꯩꯔꯨꯔꯈꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯉꯔꯣꯏ ꯅꯪꯁꯨ ꯉꯥꯡꯅꯕꯁꯤ ꯁꯨꯛꯌꯥ ꯌꯥꯗꯦꯅꯦ ꯁꯤꯗ ꯍꯦꯛ ꯇꯠꯄꯖꯥꯠꯅꯤꯀꯣ ꯃꯃꯥ ꯂꯧꯔꯤꯕꯅꯤ ꯀꯩꯅꯣ ꯅꯪꯁꯨ ꯑꯅꯝꯗꯤ ꯀꯜꯂꯤꯕꯗꯨꯅꯤ ꯃꯄꯥ ꯑꯩꯈꯣꯏ ꯑꯅꯤ ꯈꯠꯅꯁꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯆꯥꯒꯤ ꯋꯥ ꯈꯟꯅꯁꯦ ꯍꯥꯏꯕ꯭ꯔꯥ ꯅꯪꯉꯣꯟꯗꯕꯨ ꯍꯦꯛ ꯍꯥꯏꯔꯨꯔꯕꯗꯤ ꯑꯗꯨꯝ ꯁꯥꯎꯅꯤꯡꯕ꯭ꯔꯥ ꯑꯁꯨꯝꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯊꯦꯝꯕ ꯌꯥꯕ ꯊꯦꯝꯂꯕꯁꯨ ꯐꯖꯕꯤꯗꯤ ꯃꯥꯒꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯨ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ ꯇꯦꯝꯕꯁꯨ ꯍꯧꯖꯤꯛꯇꯤ ꯃꯇꯣꯝꯇ ꯉꯥꯎꯆꯠꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯃꯅꯁꯨ ꯅꯨꯡꯁꯤꯕꯤꯗ ꯑꯃꯅꯁꯨ ꯅꯨꯡꯁꯤꯕꯤꯗ ꯋꯥꯅ ꯄꯨꯟꯁꯤ ꯑꯗꯨ ꯂꯦꯟꯈꯤꯔꯝꯃꯤ ꯐꯖꯕꯤꯗꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯩꯗꯨꯅ ꯁꯦꯜ ꯀꯟꯅ ꯇꯥꯟꯗꯨꯅ ꯃꯆꯥꯁꯤꯡꯒꯤ ꯋꯥꯠꯇꯅꯕ ꯍꯣꯠꯅꯔꯝꯃꯤ